Grooming Saruk Oina Library and Information Center Kakching na Sinduna Leppa LEITANA NONGMAIJING KHUDINGGI PANGTHOKTUNA LAKPA Special Sunday gi Chongaga Marfu SUBA THOURAM ngasi Center ASIGI MEEPUNSANGDA MAHEIROISINGNA SARUK YADUNA PANGTHOKKHRE ngasi PANGTHOKKIBA THOURAM aduda Lieutenant Colonel M Ranjitna athoiba mithunglen amadi research person oina saruk yaraduna Maheiroi mama mapa amadi oza singa unaduna wari watai sanakibaga loinana Maheiroi da puning lausing oigedaba kanaraba wafam kayasu takpi tabiki amadi Armed Forces da changningba Maheiroi da makoina tawgadaba hotnagadaba kayasu marik chumna takpiki mahakna mahaki punsida thengnakiba awa nungai kayasu Maheiroi da share tawbiduna Maheiroi na tawgadaba chain gadaba gun kayasu poktakpibiki Tungda saruk yakiba Maheiroi ki oiba achamba quiz program amasu pangthoktuna achamba pau kumpi kiba Maheiroi da achamba mana piduna pongning thagatki